Humbudra Taruk Suba Republic Day full dress rehearsal ngasi Kangla da pangthokhrei Mahot Minister ISCOM ngasi Imphal City ge akoiba mafam sing hakthengna chatuna yangsin khrei Malim gi oina wathok lanthok kanba mafam Nepal khangatpada Manipur gi irang yawrakliba si khangna khong thangadabani haina CLP leader Okram Ibobina phongdokhrei GP Women's College ki hangduna lairiba principal gi firm asi college asige senior oiba oza amada pham asi happy haina mahiroi singna taksin khrei amade security force ki apunba kangbuna aina thingkraba lalholob anige mioi ahum phare Khurumjari ISCOM News ki Manipuri pau miyang tabiri papumna magpo taram na oksari hauzik mapung oiba pau sing bizari Handak pangthokadawriba India gi Humbudra Taruk Suba Republic Day thoram asida international boxer amasu oiba superintendent of police sports na parade command tawgani thoram asida mass pass contingent yankairomna saruk yagadawri Republic Day thoram asi mai pakna pangthoknaba akanbe saksel thorang lokhatpa haukrei Humbudra Taruk Suba Republic Day thoram gi mangoina na pangthokpa full dress rehearsal ngase Imphal gi Kangla da pangthokrei security gi akanba saksel thoranga loina na state gi thakta pangthokadawriba Republic Day gi rehearsal gi thoram aduda ahomlak world boxing champion oikhrabe Manipur police ki sports department ki SP Lasram Sarita na parade commander oikhi loina na reserve parade commander Guard of Honor Commander amade Reserve Guard of Honor ge Commander na Governor the salute piki handak pangthokadawriba Republic Day asige mass pass contingent singda ex-servicemen Assam Rifles BSF CRPF amade Combined Manipur Rifles contingent IRB NCC amade Hill District ki yauna nupanupi ki apunba civil police saruk yari Tharom asida saruk yagadawriba mahiroi singi oiba mass pass contingent singi manungda Sainik School Imphal NCC Sine A Wing DM College Imphal College Manipur College CC Higher Secondary School Ivodun Sana Higher Secondary School DZ Higher Secondary School na chingba saruk yari loinana lamdam asigi tongan ba yelhome phurup singi oiba chatnebi nat ke cultural troupe singnasu ngasi pangthokiba rehearsal gi thoram aduda saruk yaki state asigi makok thongba official kayana saruk yaduna pangthokiba rehearsal gi thoram losilakpada India ge national anthem saktuna ikai khumnaba utki Kaksing district tasu Republic Day ge full rehearsal pangthokrei lakliba January 16 ta pangthokadawriba India ge Humbudra Taruk Suba Republic Day parade ta saruk yagadawriba Kaksing district contingent singi full dress rehearsal ngasi Kaksing district sports association gi lampak Kaksing Tural wangmada pangthokhi Republic Day ge mangoinana Manipur ngakta Mahot Minister ge Thaupuriba ISCOM ngase Imphal Khairamban Kaithel ge akoiba mafam sing hakthekna chatuna yangsin khrei yangsin khongsat atuda IMC ge Mayor Commissioner M Joy IMC ge corporator sing official sing amade lenga ke makok thongba official kaya saruk yakhi minister na luchingba IMC ge official sing yawba mihut kangbu aduna chatkhiba yangsin khongsat adu maru oina Imphal city ge akoiba mafam sing luna nana thamnabagi pandamda pangthokpani hairi khongsat aduga mari lenana minister ISCOM hai Imphal ge akoiba mafam sing luna nana thamnaba kari thabak lokhatpa yabage habedu yengsinbo oina asige khongsat ase pangthokpani 26 January ga mari lenana Imphal sahar lu nangi
Commissioner Director amadi corporator sing yauna bajar si drive ama jubani sida ngarang na handagi sagi koi social media da sinau sina sagi sigi moli ba singa thagat pira kudu yamne appreciate tawi banamdi basi koi meet na kong sinna bani na logje tawuda bu thamdani ba wafamdi koi gi householder hai tai sida thangal bajar da kari da nakan da lewi ba mayam sisu koi gi NGO singna yum dagi local liba adu ba kanu da yogi rakanda koi yum kudi mo lo suna yogi ba taraga di amot basi yum disi putoro sida part amani second part da koi street vendor phami ba sing si pung ni ban dagi salo ju hekta akan mong da tan basu ya dugum to ala sit pa seng magi matam se yamna phangda bi awa ba musulai sina aina sagi koi samjamna koi state ki police force hai dai simjam dana mateng pangbi khara ge na police ta section na mateng pangbi ga municipality ga si khara he ne ying sela kan da basi khar lu nan ba karoma wen si sinai thamjani gi Manipur Pradesh Youth Congress PYC, District Youth Congress DYC, amadi Assembly Youth Congress AYC ge nauna thaupugadaba President, Vice President, General Secretary amadi Secretary Singh Khankhrai, PYC ge State President oina Wahengbam Anand, Vice President ta Naurem Avinash, General Secretary Irengbam Tondonba yauna atai nauna khalaklaba youth leaders sing taramna okpagi thoram amangasi biti rotalaiba Congress Bhavanda CLP leader O Ibobi MPCC ki President K Meghachandra CWC member Gai Khangam amadi party asige lusingba kayasu saruk yaduna pangthokhrei hariba thoram asiga mari lenana CLP leader O Ibobi na haikibada hauzik oiriba lebaki irang asida party asina youth leaders sing khananaba election tawba asi miyamna lanna ukhigadra natragana imung amagum lairiba party asigi manungda khaibung tarakatra haina jingnaba kaya ama pokrabasu opposition gi leader oiriba Rahul Gandhi gi midyang makhada yamna haisingna democracy gi taseng ba mawongda yamna advance oiba system amada mapung phana pangthoktuna state asigi youth leader sing khanba asi yamna harau nungai ba phawi haiki mahakna makhatara duna nauna khalaklaba leader singna ngasi mak mangda taduna lairiba state asigi issue sing punna thengnami nagadabani amade karigumba hiram amatada kiningai oide hauzik pale belengak asena hanagi lengak ki asoiba thiduna hanjin ngangduna lairiba asi asoiba aranba amatang Pali belenga asina soirambadagi masimadi semdok lahabadu utpiyo ngasimak America gi journalist kanglup amana malemgi oina wathok lanthok kanba mafam Nepal khaktamak khangatpada Manipur su yawrakliba asina lebak asi karamba phibam amada lairi habadu khangna khong thangadabani hainasu phongdoki loisilakpada PYC gi president oina khankraba wahengbam ananna haikibada lamdam asigi apunba Manipur ama semgatnaba hotnabada youth congress na angamba thakta hotnagani Congress Party asina Manipur khak natana India pumbagi amot pakaya sengdoktuna lagli habasi powari dagisu khangmangami haujiksu party asina leibak asigi amot pakaya sengdokpada natana asoiba aranba kaya busu semdoknaba semsari haiki amade party asida singnarakpa khak natana state asida singnarakpa singbusu thauna phana mayok nagani mamangi matamda party asige youth leader kayana leibak asige yaifanaba tawramba khudingmak manghandana makha chathabata natana asengba khongthang kayasu paikhatnanaba ngamba thakta hotnagani haikibaga loinana nauna khalaklaba youth leaders singna party asige ahal oiraba lusingba kayagi paktang matung ina thabak thoram khudingmakta aphapata tanaduna aphabalambida satminase haiba wafam singsu phongdoki the wrong Hanaton Shira Legame Machine appointed to open Hanatormana don't yell Hanatorm Aran Shirtome Machine appointed to open I do government actually continuation when the government in Africa Hydra Manual Republic Shava government Housing one like the government you permanent not here.
government si government ang chakini government ang lakani hanagi tawamba asoy galem ta soy pokina ta ado aduna kana hanan tawamba niya oy pamang kungray sa lagay yengan laser tara ba siung yo issues mayam singse akoy mayam sa naw ba Nuhuli Manipuri Prajasing, Bharata Labour Prajasing, Asayam Tawibri, and Masai Haji Go, Bukan Lamda, Nuhuli, Poi Party, Poi State City, Nation City, Chati, Tungi Dumirin, Wiggle Congress Party, Irandam Asibun Sidava, Manuki Mahi Wina, Tiaba, Lumikati Givanda. Indian Youth Congress की initiative बकारा मणिपुर का बड़ा enrollment cum election program का within a very few days more than 15,000 of youth have enrolled and joined. GP Women's College की हांगदुन लेरिबा प्रिंसिपल की फम कॉलेज असिमा के सीनियर ओजाब अमबो प्रिंसिपल ओइना हापिनबा कॉलेज असिगे माहिरोइ सिंगी माइकैदगे तक्सिलकले वफम सिंग असि कॉलेज असिगी कॉन्फ्रेंस हॉल पांगथोकिबा पाउमी सिंग उनाबा अमदा सही असिगी ओइना कॉलेज असिगे जनरल सेक्रेटरी के थौपुरिबे थोक्सोम याइफेबिना फोंदोखिबनी महाकना मखा तारदुना हाइकिबदा हौकिबे चाही इनकम जाली सिंग अनि कुनमरी की दिसंबर थादगे कॉलेज असिगे प्रिंसिपल रिटायर्ड ओइखिदुना प्रिंसिपल की फॉर्म असी हांगदुना लेरकले हांगदुना लेरिबा प्रिंसिपल की फॉर्म असी कॉलेज असिगे एनवायरनमेंट निंगथिना खांगलाबा कॉलेज असिदा मतम कोइना लेरकलाबा सीनियर ओजाबो प्रिंसिपल ओइना हापिनाबा हाइदुना ngarang धनमंजुरी यूनिवर्सिटी की अथॉरिटी दा पिसिनखिबा लेख्रे माहिरोइ सिंगना थमखिबा वफम असिगे ओनातैनाबदा प्रिंसिपल हापसिलकपा थोकलबदी माहिरोइ सिंगना डेमोक्रेटिक ओइबा खोंजंग कया अमा संगसिलकनी हाइबा वफम सु थमखि थौरांग कयादा वामिनरक्लबा अखोई जीपी वुमेन कॉलेज की सीनियर मोस्ट ओइबा ओजाना हाइबा अखोई जीपी वुमेन कॉलेज की प्रिंसिपल पोस्ट असि हापीगदबनी हाइन हाइजगे अतोपदगी हापीरक्तनबसु निसिंजरी अदुगा हाइबा अखोइना हाइबा थबक असि पांथोकनिंगिबा अखोई सीनियर मोस्ट ओइबा ओजाना हापीरक्तबा तारगदी अखोई जीपी वुमेन कॉलेज की अखोई छात्रसिंगदगी हंगरबा लेतना अखोइना हाइबा सिगी मायोक्ता रेस्पॉन्सिबिलिटी तारगदी अखोई हंगरबा लेतना खुंजंग क्या अमा डेमोक्रेटिक ओइबा खुंजंग क्या अमा सक्सिंजरकनी मणिपुर थोकलेबे इरांग असि लाक्सनबा सिक्योरिटी फोर्स की अपुनबा कांगबुसिंगना चिंगमसुंग तंपाकी चिंगनबा मफमसिंगदा थीबा होमबगी थबक लेप्तना चथारी सिक्योरिटी फोर्स न लखलगलिबा जक्सल थौरांगी मनुंगसना ngarang अककनबा पाव अमा फंगबदगे इम्फाल वेस्ट डिस्ट्रिक्ट पुलिस अमदे मरीसुबा असम राइफल्स के अपुनबा कांगबु अमना लांगोलगी अकोइबा मफमसिंगदा थीबा होमबगी थबक चथाखी मदुदा KYKL गी मियोय अमा लांगोल टाइप 3 दगे फागतपा ngamखिबनी हाइरि फारबा मियोय अदुगे ममिंग माइबम ब्रांसन अतोपमिंग थंबौ अमसोंग ngamba chahi kunmari apokpa lekhidraba m ingocha kawi pasoi party 3 dagini mahak misam miyam amade potcha yonba dukan singdage namhaduna sel khaibagi thabak tawbani hairi amaramda ngarang thobal district police amade nifutaruk suba assam rifles ki apunma kangbo amana aina thingkrabala lolok ke CP PWG gi mioi ani amasu khongjom police station gi manung sanba uning khongdagi फागतकी फारबा मियोइसिंग असेसु मियामदगे सेल खाइबदा चेनबनी हाइरि पुलिसना फारबा मियोइसिंग अदुदी थोक्सोम लक्ष्मीकांता अतोपमिंग हापु चाही कुनिपाल अपोकपा TSG10 अमदे दिनेश थोक्सोम अतोपमिंग दोन चाही कुलुमदोय अपोकपा TSCI मकवी हाइरोक बाजार दगिने मखोइदगे मैगजीन यावबा 9mm पिस्तोल अनि कापयारिबा मरुमंगा मोबाइल फोन अहुम सेल ओइना लुपा लिसिंग तरा अमदे 4-wheeler गाड़ी अमसो फगतपा ngamखि हाइरि हौजिक मणिपुर थोगलिबा इरांग असि लाक्सनबा अमदे रिपब्लिक डे गे मंगोइनना लखटपा जक्सल थौरांगी मनुंगसना सिक्योरिटी फोर्स ना मफम कयादा थिबा हुंबगे थबक सथरकले मसिगे सरगमो अइना ngarang थौबाल डिस्ट्रिक्ट के नोंपोक सकमाई पुलिस स्टेशन गे मनुंगसनबा फुनगाई चिंग अमदे मानमुखोंदा थिबा होमबगी थबक जथखी मदुदा खुसु खुलाई कया मरम अमसु फगतकी खुलाई सिंग दुदी सिंगल वो नोंमै अमा कंट्रीमेट पिस्तोल अमा मैगजीन यावबा 9mm पिस्तोल अमा HE हाई एक्सप्लोजिव हैंड ग्रेनेड तरा रेडियो सेट अमा एंटी राइट ग्रेनेड अमा
Stun cell ama Trinotri kapthokraba maru yankai amadi kapa yariba nongmai maru kuntra taruk phagatki nakalamaramda lengakna drugki mayokta sangsilakpa khongjangi sarugama aina ngarang Churachandpur District Police amadi Central Force ki apunba kangbu amana Sangai Court Police Station gi manung sanba siden Sengpi Court Laiba Dampi Raja Forest Tharamba Popi Pambi Sing Yanthatuna Mangan Krei Popi Pambi Sing Adu Saurakna Lam Eka Taranithoiromda Paksana Tharam Kibani Thogdok Asiga Mari Lenana Thoidokpa Mi Fami Pundi Yaukide Hairi State Health Society NHM Manipur amadi Directorate of Health Services Manipurna Sinduna state level launching of social awareness and action to neutralize pneumonia successfully sans amadi National Newborn Week NNW haibamaki matangda khanghan nabagi thauram ama ngasi Chingmairongda laiba classic ground pangthokre thauram aduda Health Minister Dr. Sapam Ranjan Health and Family Welfare Secretary amadi Health Services ki Director Dr. Jambogon Mai amadi NHM Manipur ki State Mission Director Dr. M. Dinesh Singna maru oiba mithunglen sing oina saruk yaki thoramga mari lenana Health Minister Dr. Sapam Ranjan na phongdo kibada pneumonia haibalaina asigi matangda lamdam asida lairiba miyamna mamutta na khangba mathau tai sahi mangagi makhada laiba angang singda matau karamna pneumonia hairiba laina asidagi ngakthokadagi haiba ase District Khudingmakta campaign haudoktuna khanghanba chummi amadi mipum khudingda laina asi karamna ngakthokani haibage awareness pibasu yamna maru oi phongdokhi Pneumonia is the other every city can all over the world pneumonia can also ingba common level can Manipur is Manipur in fact I am on section that we have say putting more awareness people doctors are treatment PB river doctors is with awareness people that were expert in the season campaign launched Manipur ngasi mayai oirap kanna yohar hakhrei haukiba ahing nongyai matung pung 12 yankai humdoi second kuntra taruk chatpa matamda hakiba yohar adu Richter scale da magnitude 5.2 yauki yohar hava adugi epicenter na Imphal gi nongpokta kilometer sama tarat chatlaga Myanmar gi mafam amada lainungda kilometer chama supna mangaloba mafamda oiki haire Kuki khulai paibasingi attack ta sokpadagi hauga kangkhatpa yadabadagi masagi mayumda layang sathaduna lairiba Impact TV ki cameraman L Kabizandra da Khatrigau SC ex MLA Nahakpam Indrajit na selgi mateng pangkhre selgi mateng adu Kabizandra gi makhataba layang sathabada sijinnanaba ex MLA na Kongpal mamang sabaldaleba Kabizandra gi yumda haktheng nana laktuna khusinakibani Selgi mateng pangba aduda ex MLA Indrajit ki maikaidagi Kabizandra bu athuba matamda mahausa gumna mathauda hanjinba ngamnana bahotnabada makhata nasu tongan ba mateng pangkhigani amadi lengak nasu miyamda ipau yohanba mathau tawbada sokhiba paumi singda pungning thogatpham thoi haiki District Administration Bisnupur ge Midyang Makhada National Road Safety Week 2025 ke Sarugoma oina volunteering in traffic control and road safety awareness assisting district administration and traffic control police personnel haiba thimda Nehru Yuva Kendra Sangathan Bisnupur Indian Red Cross Society IRCS Bisnupur District Branch Network of Economy and Welfare Service News Kumbi Green Brigade Foundation Manipur amade Sayatap Foundation Indiana kusamnana sinduna ngasi kumbi kaithal amade Bisnupur kaithal da road safety awareness cum drive chathakhrei ngasi ayu angan badagi hauna chathaki ba road safety awareness cum drive aduda IRCS Bisnupur District Branch NEWS Green Brigade Foundation Sayatap Foundation gi volunteer singna lambida lakpa helmet uptana amadi chahi sudana gari thaurakpa miyoi singda makhata na tawdana ba wakhal tahan ki
Bishnupur District ki Deputy Commissioner Soiriba Indian Red Cross Society ISCS Bishnupur District Branch ki President Laurembam Bikram gi mijang makhada kumbi SC ki manung da laiba hakchang gi phibam da miyam da gi khetnaraba miyoi sing yauna senthok walaba kana laijadraba singi imung singda Indian Red Cross Society Bishnupur District Branch na tengbangi potlam oina ngasi blanket amade health hygiene kit sing yanthokrai IRCS Bishnupur District Branch ki thangmi singna ngasi kumbi SC ki manung da laiba wangu ahalup salungkhong laingaubi wangu sandangkhong awang laikai sandangkhong khongkha sandangkhong mayai laikai na chingba tongan ba khul singda haktheng na chatuna mapuroi ba laikhidraba nupi sing yauna lairabagi pankhai makhada laiba imung sing haksangi phibamda mima nadraba miyoi sing amadi kana laijadraba miyoi singda blanket amadi hygiene kit sing adu yandokhi Haukiba sahi lising ani kulhumdogi megitang ahumdagi kuki narco terrorist na yelhomi maitai singi mathakta ngasi phawba leptana chatharak libal asi central amasung state lengak anina lal asi loisinaba hotnadaba asina maram oiraga yaripop kekro naha lekai mera paibi imasingna humudra taruk suba republic de ki thauramda saruk yaroi haina imasing asina khodyek piduna thadorakpa serol amana hairi Amaromda kairak apunba maira paibi amasung kairak ke miyamna so handak sahigi Republic Day thauramda saruk yadanaba warep laukrai loinana nongmai khong makhalai kai nupi chapkhat thaurang lupna so chapmanaba warep lauduna handak sahigi Republic Day thauramda saruk yaroi haide Kukinar ko terrorist na yelhomi mitai furup ki mathakta thakun henna leptana chatharakliba lal ase center amasung state lengakna loisna bahotna daba asina maram oiraga tha asigi kuntaruk da pangthoka dauriba Republic Day gi thauramda Hainobon Athletics Welfare Association Hawa Club amadi club asina kon madalai riba apunba maira paibi amasung laikai miyamna saruk yaroi haina phongdoraklei IGAR South ki licing makhada Assam Rifles na sinduna ngasi Tamenglong amade None District ta ex-serviceman amade Bir Nari Singa unabagi thauram ama pangthokre thauramadu Armed Force ta thabak tauramba miyoi singna lebaki damak lauram kiba thaudang amade makhoi gi thauna lingjelbu ikai khumnaba amade laikhidraba lanmi singe imung manungi miyoi singbo pungning thaugatnabagi wakhalolda pangthokpani loinana ex-servicemen singna thengnariba khudong zadaba kaya adu khangdoktuna kokhanaba Assam Rifles na lokalakpa khongthang amani thoram adu da chawrakna veteran yankhei lebaki damak thawai kat khraba lanmi singi virnari amade macha masu sing saruk yakhi Tamenglong amade None District ki manung hanjinba mafam kaya dagi lakhiba ex-servicemen amade virnari singna maru aina record office Zilla Sainik Board amade pension disbursing bank singda thengnariba tongan ba khudong sadaba kaya pukhalakhi thorum adugi sargoma aina veteran singda analayengi khudong saba phanghanaba medical camp amasu pangthokhi loinana veteran singna thengnariba banking amade Aadhaar ga mari leinana issue sing yangsinnaba State Bank of India amasung Manitron Aadhaar Center Imphal ge counter sing so hangki None District Health Society na mapung eba thaudang lauduna malemgi mafam kayada pangthokna bagong ngasi Longmai Bazar da laiba Makam Hospital and Research Institute ta malemgi nupi macha singin nimit thauram pangthokre thauram aduga mani lenana Gender Discrimination amadi PC and PNDT Act 1994 haiba hiramda nongmagi oiba miyam punna wakhal taminabagi thauram amasu pangthokhi Thorum aduda None District Police ki SP Namasadai Peter amade Medical Officer Dr. Janchilung Kamai None ki District Immunization Officer Dr. Jandum Golmaina maru oiba mithung sing oina saruk yakhi Imphal East District ki Saumungda laiba Biramangol College da hojik Manipuri Department ke
Assistant Professor Oiribi Dr. Lastram Landoni Devida Asian Council for Education and Research na Nelson Mandela International Excellence Award 2025 piduna awang mathakta ikai khumnaba ulaklei Dr. Lastram Landoni Devina oza ama oina sanglaba chahi kaya asida kathokpaga loinana mahiroi khudingmak hotnarakhiba mamal naidriba khudol kayabu sakhang biduna award ase khosinarakhibani mahak Imphal East District ki manung chana laiba Brahmapur Bamolekai Thangjam Lairakta Kumja Lisingama Chamapon Humpumatwegi November gi chachat amada Lastram Mani Sing amadi Lastram Ongbi Laima Kubi Anigi Machaningol Oina Taibang Panda Kongdaraki Lisingama Chamapan Marfuni Palda Manipuri Language and Literature da Master Loisilaba Matung Lisingama Chamapan Marfuni Palda MPhil Linguistic Loisin Ki Lisingama Chamapan Marfudrahum Doida Biat Loisilaba Matung Kumja Lising Ani Kunda Linguistic da PhD Loisin Ki Hausi Biramangol College Chombungi Manipuri Department da Assistant Professor Oina Mahiroi Kayabo Lamjing Libi Dr. Lastram Landoni Devi NSS Kesu Program Officer Oidi Mahagna Oza Amoina Laurak Liba Taudan Kayabo Sakhang Laduna Ngasi Pawbada Principal Awards for Dedicated Service 2023 Principal Awards for Voluntary Service Amade Principal Awards for Best Conduct 2023 na jingba lemjaningai oiraba award sing Pankrai Ningsingbayai Dr. Lastram Landoni Ozage Sinpamda Laina Manipuri Language Literature Amade Culture Bo Malem Miyamda Sandokna Bohatnariba Miyoy Amani Masigi Sumatakta Miyamgi Awa Anatarak Pakayada Leptana Mateng Pamang Libi Humanitarian Amasuni Loinana Tongan Manipuri Literary Amade Cultural Organization Kayagi Patron Member Amade Life Member Su Oide Hokiba Sahi Lising Ani Kulumdagi December Kuntarukagi Kuntra Paba Sathakiba Hunarse Rang Festival da United Women's Social and Cultural Forum gi timna manakaya laurakle tim asina Manipuri folk dance da maibi jagoi amadi thogal jagoi utpadanatana Sabitri Satyaban haina mingthonma drama amasu utki drama asi ke lolibalana ibani aduga enmem sadebina lamjing lamtakpani drama asigi thoidok hendokpa maputhok adubu sakangladuna sol trophy madi certificate khusinara khiloinana drama adugi member khuding makta certificate sing piduna ikai khumna ki panbaya bade festival aduda India gi tongan state tarama thoidegi lakpa tim humpuni palna saruk yadana makhoi gi state singi nat ki oiba jagoi isai kaya su utki haina forum gi cherol amana hairi ICAR KBK Tamenglongi Taramanga Suba Scientific Advisory Committee ki Mifam Pangthokhrei Lampel Fataleba ICAR Research Complex for NEH Region Manipur Center ge Loktak Farmers Hostel Conference Holda Hybrid Mota Pangthokiba Mifam Aduda Dr. Ramgopal Laha Head of Regional Center ICAR Manipur Center Dr. AK Mohanty Director ICAR Atari Zone 7 Barapani Dr. AK Singha Principal Scientist ICAR Atari Zone 7 Barapani Dr. S. Basanta Singh Nodal Officer ICAR KBKS Dr. C.S. Basudha Devi Principal Scientist Fisheries ICAR Manipur Center Sangong Pamai Mission Director MIDH Horticulture and Soil Conservation MK Colestina BOSDC None ICAR Manipur Center ke Scientist Agriculture Horticulture Fisheries amade Veterinary Department ke official sing yauna lomi kayana saruk yakhi Hozilo silapada maru oiba pau amok Mudra Taruk Suba Republic Day Ge Full Dress Rehearsal Nasi Kanglada Pangthokhrei Mahon Minister YKM Zana Nasi Imphal City Ge Koiba Mafam Sing Hakting Nanit Satuna Yangsin Khrei
Malemgi oina wathok lanthok kanba mafum nipal khangatpada Manipurgi irang yauragliba si khangna khong thangadabani haina CLP leader Okram Ibobina phongdokhrei. GP Women's College ki hangduna leriba principal gi fam asi college asigi senior oiba oza amada fam asi happy haina mahiroi singna taksin khrei. Amadi security force ki apunba kanguna aina thingkraba lalalop ani yimioi ahom fare. Hauzik phabagi oinadi ISCOM news na pijaba Manipuri pau matang asida loisinjari. Meeting tapiriba pumna makpo amuka hana khurumjari.